Welcome back, dear listeners. Matamgi Manipuri Wari channel asibu tabiriba khwai pumnamakpu narrator isamakna ahanba magtada taramna okjeri. Ngasiso amok channel asina mayamna thoidok hendokna sakhangnarabi ayibi paningi anauba tangkak naiba wari ama puduna lakjari. Wari asi hengliba natraga sikraba miyoi amataga mari lainajadi. Pumnamak wakalna sagalaga ijabani. Kanagumba miyoi natraga thodok manaba yauramlabaso coincidence ni haina khanbiyo. Mayamgi mafamda anangba warisina top mahaw ama soidana piba ngamgani haimbaso thajay. Leijare Eshang Karaba Thamoi hairiba wari asigi ahanba saruk. Ayuk matam oire haina pungsing khara Jingzang magi marumda lotluraga taibang oiba kayada malakli singtha panglaro haina mapau pirare korow hanba mahakna mong handa nom laktuna makalamba may thongduga loinana taibang oiba kayana tawrakliba thauda kayandubu koina layna yinglai ihanda haraujay magi mangalda taibang oiba singna mathau pangbado ujaraga Yahaw nganbi nupa nupi kayadi masagi mathawna chinkibana korow hanba mabu yengduna pukmen pawminaba sangjade. Kaya amana magi mafamda hairang leirang athoiba kattuna mana lakpada nungaiba afaba numit ama pibiramu haina manggol nina hawi. Maso nokfit tamak yengammi lepduna pawmen lambadi mathawduna chinman kibana sangamdri. Mikup amata pothaba yadaba ajoba thawgai puduna chatlibani taibang kumhaidu yengduna. Aduk jinaraba marakta leiriba yum mayamdudagi ka hena nana chawna saba mayamdagi tomthil likhatuna leiba amagi ka amadi mangaldo jangakpa yakhirai matagum thongnaw amata hangdana mingselgi saruk makhaiso pardarduna amuk khanjinduna leiri. Ka manungdudana kariso thawoiba tawdana masadu upsinduna khazaiduna monduda thamduna mamit oisinduna tumli. Pungdi taret henjelaklabani thabak phabi mausingdo thabak pumba loisila aba matamni adubu madi tumli isisina. Tanjaduda kagi thongdo hangduna sariki khonjal amaga loinana tumliba adugi manakta jangakpado tumna tai. Lavardoi hui ama changlakduna tumliba ngambagi mamaingduda maraiduna satchat leglai. Ngambaso machumbaldu chingduna noklaga mamaingdu monduda upsinduna tumkhre amukso. Hoiduso phamung mathakduda khonjel hauna khongli. Khonjeldu taningdraduna ngamba nakanda leiriba mondu makhutna lamduna lauraga makokduda muknansinduna khomjilli. Hoiduso mana dumnaga tawkibaduda khongna makhutuna paisinduna thammiba monduda khoro hotnaba hotnai. Ngambana mon manungdagi mayek ising-singdaba khonjelda hairaklami. Jack, yare. Haugalage tabin ngakda layu kadawrage. Hoiduso hairaklibado khangbagum ngambana hipliba nakanduda kunduna tumin laikre. Tanjaduda mamaibi malenthoina ngangduna janglakpado amuk tarakli. Henmalene hainangbo natti pung senipan tagadawri haiwane. Haujuk phawbabu kanana tumnage. Adumaina tumadi karam kana thabak tawdoribano. Tumbasibu nungtigi hawdoknabasibu kanana tawnagen hai. Angang machadagi khara khit ek heli. Hey, hawgalu. Napaga nang tamoga mapanda ngaiduna lehorabani. Kari no thabak khara sinagen haibani. Prap hawgalu ko. Huini na tawrisina hamungdasu ka khathali. Gyan menga tade ko. Hey, Jack, nang sukumo makhada. Aina phamung ka ganon haibana tro nangbo. Hoidu salin thoina tawra iba maungduda phamungdagi phanchong thaduna kumthakre. Mama sungang na ngambana sopliba phaizupto jingthokli.
ꯐꯩꯖꯨꯞ ꯌꯥꯎꯗ꯭ꯔꯕꯗꯨꯗ ꯏꯁꯨ ꯁꯨꯒꯠꯇꯨꯅ ꯃꯃꯥꯏꯗꯨ ꯑꯣꯟꯈꯠꯇꯨꯅ ꯃꯃꯥꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯂꯤ, ꯑꯁ ꯏꯃꯥ, ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯏꯃꯥꯒꯤ ꯁꯧꯗꯨꯅ ꯆꯔꯥ ꯋꯥꯟꯕꯗꯣ ꯍꯥꯎꯇꯦꯀꯣ. ꯑꯩ ꯈꯪꯅ ꯑꯗꯨꯝ ꯍꯧꯒꯠꯂꯛꯀꯗꯧꯕ ꯂꯩꯔꯁꯤꯗ ꯀꯣꯏꯔꯥꯡ ꯍꯦꯛ ꯂꯥꯡꯉꯗꯅ. ꯍꯧꯒꯠꯂꯛꯀꯗꯧꯔꯤ. ꯏꯆꯥꯅ ꯍꯧꯒꯠꯄꯁꯦ ꯍꯧꯒꯠꯂꯤꯗꯀꯣ. ꯅꯊꯧ ꯑꯃ ꯄꯥꯏꯅꯕ ꯍꯥꯏꯗꯅ ꯇꯧꯕꯁꯨ ꯇꯧꯗꯦ. ꯅꯍꯩ ꯇꯝꯃꯤꯅꯦꯅ ꯁꯦꯟ ꯑꯔꯩꯈꯩ ꯊꯥꯗꯔꯒ ꯊꯣꯛꯑꯦꯗꯣ. ꯅꯪ ꯑꯃ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯍꯥꯛꯇꯛꯇꯅꯦ ꯑꯩꯁꯦ ꯀꯔꯣꯡ ꯆꯥꯛꯍꯧꯕ꯭ꯔꯥ ꯈꯪꯗꯦꯅꯦꯍꯦ. ꯃꯔꯤ ꯁꯝꯊꯗꯨꯅ ꯉꯥꯡꯂꯛꯀꯗꯧꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯉꯝꯕ ꯇꯟꯗꯤ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯐꯛ ꯍꯧꯒꯠꯈ꯭ꯔꯦ. ꯑꯗꯨꯒ ꯋꯥꯂꯥꯡ ꯃꯈꯥ ꯇꯥꯔꯝꯗꯅ ꯕꯥꯔꯨꯝꯗ ꯆꯪꯈ꯭ꯔꯦ. ꯃꯃꯥꯁꯨ ꯉꯥꯡꯗꯨꯅ ꯐꯃꯨꯡꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯉꯝꯕꯁꯨ ꯕ꯭ꯔꯁ ꯅꯨꯡ ꯇꯧꯕ ꯂꯣꯏꯔꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ. ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯅꯤꯒ ꯃꯌꯥꯝꯕ ꯋꯥꯉꯥꯡꯕꯒꯗꯣ ꯐꯪꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯄꯥꯒꯤ ꯃꯈꯨꯠꯇ ꯈꯕꯔꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ. ꯃꯌꯥꯝꯕ ꯋꯥꯉꯝꯅ ꯆꯦ ꯑꯃꯗ ꯀꯔꯤꯅꯣ ꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯉꯝꯕꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯛꯄꯒ ꯃꯄꯥꯅ ꯍꯥꯟꯅ ꯍꯩꯔꯛꯂꯤ, ꯌꯥꯍꯧꯗꯣ ꯊꯦꯡꯃꯜꯂꯤꯅꯦ ꯏꯕꯣ. ꯅꯁꯥ ꯐꯔꯣꯏꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ. ꯅꯥꯔꯒ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯂꯩꯁꯤꯗꯤ, ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯕꯥꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯛꯏ. ꯋꯥꯉꯝꯁꯨ ꯇꯧꯔꯝꯕꯗꯨ ꯂꯦꯞꯂꯒ ꯃꯅꯥꯎꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯃꯤꯒ ꯇꯣꯛꯊꯣꯛꯑꯒ ꯏꯅꯥꯎ ꯌꯥꯍꯧ ꯊꯦꯡꯕꯒꯤ ꯑꯅꯥꯕ ꯑꯣꯏꯅ ꯌꯦꯡ ꯇꯥꯔꯦꯅꯦ. ꯌꯦꯡ ꯇꯥꯝꯅꯤ ꯀꯩꯅꯣ. ꯇꯥꯃꯣꯅ ꯗꯣꯛꯇꯔ ꯑꯣꯏꯔꯗꯨ ꯐꯥꯎꯕ ꯁꯤꯐꯥꯎ ꯌꯦꯡꯕꯤꯗ꯭ꯔꯗꯤ ꯌꯥꯝ ꯊꯤꯅ ꯀꯥꯏꯗ꯭ꯔꯣ? ꯌꯦꯡꯅꯤ. ꯃꯄꯥꯗꯨ ꯈꯕꯔꯗꯨ ꯊꯨꯞꯆꯤꯜꯂꯒ ꯇꯦꯕꯜꯗꯨꯗ ꯊꯝꯈ꯭ꯔꯦ. ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯂꯤ, ꯏꯄꯥꯒꯤ ꯑꯇꯣꯝꯕ, ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ? ꯅꯠꯇꯦ, ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯒꯤꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯦ. ꯃꯄꯥꯒꯤ ꯋꯥꯍꯪꯗꯨꯗ ꯋꯥꯉꯝꯁꯨ ꯃꯅꯥꯎꯗ ꯌꯦꯡꯂꯛꯂꯤ. ꯉꯝꯕꯅ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯃꯅꯤꯡꯗꯒꯤ ꯋꯥꯉꯝꯒꯤ ꯂꯣꯏꯅꯕꯤ ꯃꯦꯂꯩꯅ ꯆꯥꯒ ꯆꯥꯅꯕꯒ ꯄꯨꯊꯣꯛꯇꯨꯅ ꯇꯦꯕꯜꯗꯨꯗ ꯊꯝꯂꯔꯤ. ꯃꯅꯤꯁꯨ ꯃꯃꯧꯗꯨꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯂꯤ, ꯏꯁꯨꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ? ꯍꯧꯒꯠꯈ꯭ꯔꯦ ꯄꯥꯕꯨꯡ. ꯁ꯭ꯀꯨꯜꯒꯤ ꯍꯣꯝꯋꯥꯔꯛ ꯈꯤꯇ ꯇꯧꯊꯣꯛꯑꯅ ꯇꯧꯍꯧꯔꯤꯕꯅꯤ. ꯑꯗꯨ ꯈꯨꯝꯂꯝꯂꯒ ꯆꯪꯈ꯭ꯔꯦ. ꯃꯅꯤꯗꯨ ꯆꯥ ꯀꯞ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯑꯦꯝꯕꯤ ꯑꯗꯣ ꯏꯄꯥꯅ ꯑꯝꯇꯗꯤ ꯂꯣꯏꯁꯤꯟꯍꯟꯅꯤꯡꯕꯅꯤ ꯅꯪꯁꯦ. ꯁꯦꯜ ꯅꯨꯡꯒꯤ ꯋꯥꯅ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯄꯥꯅꯕ ꯉꯝꯅꯕ ꯅꯍꯩꯒꯤ ꯊꯥꯛꯇꯨ ꯈꯔ ꯋꯥꯡꯍꯟꯅꯤꯡꯕꯅꯤ. ꯏꯄꯥ ꯍꯥꯏꯅꯒꯦ, ꯅꯪ ꯑꯃꯨꯛ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯪꯉꯒ ꯃꯈꯥꯗꯣ ꯂꯣꯏꯁꯤꯜꯂꯨꯆꯣꯅꯦ ꯍꯦ ꯇꯣꯝꯕ. ꯋꯥꯉꯝꯁꯨ ꯃꯄꯥꯒꯤ ꯋꯥꯗꯣ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯍꯥꯏꯒꯨꯝꯗꯅ ꯑꯗꯨꯃ ꯂꯣꯏꯁꯤꯜꯂꯒ ꯅꯪꯅ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯄꯥꯝꯕ ꯂꯩꯇ꯭ꯔꯗꯤ ꯕꯕꯥꯒꯤ ꯊꯕꯛꯁꯤꯡꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯅꯤ. ꯑꯗꯨꯅꯤꯅꯦ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ. ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯀꯜꯂꯤ, ꯑꯩꯅ ꯂꯣꯏꯅ ꯄꯥꯅꯕ ꯉꯝꯃꯤ. ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯟꯖꯤꯟꯈ꯭ꯔꯕꯗꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯧꯔꯤ? ꯂꯣꯏꯅ ꯂꯦꯝꯅ ꯍꯦꯛ ꯂꯪꯊꯣꯛꯄꯗꯨꯁꯨ ꯌꯥꯔꯤꯕ꯭ꯔꯥꯗꯣ? ꯅꯌꯥꯝꯕꯅ ꯃꯁꯥꯒꯤ ꯁꯤꯟꯐꯝ ꯑꯃ ꯄꯥꯟꯅꯗꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯌꯦꯡꯁꯤꯟꯕꯗ ꯁꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄ ꯉꯝꯗ꯭ꯔꯤ. ꯑꯗꯨꯅ ꯅꯪꯅ ꯌꯦꯡꯁꯤꯟꯍꯧꯕ ꯇꯥꯕꯅꯤꯅꯦ ꯍꯦ ꯇꯣꯝꯕ. ꯃꯄꯥꯒ ꯃꯌꯥꯝꯕꯒꯅ ꯉꯥꯡꯕ ꯋꯥꯗꯣ ꯇꯥꯅ ꯉꯝꯕ ꯆꯥꯅ ꯊꯛꯄ ꯂꯣꯏꯁꯤꯜꯂꯤ. ꯄ꯭ꯂꯦꯠꯇ ꯌꯥꯎꯔꯤꯕ ꯁꯦꯝ ꯑꯀꯣꯛꯄꯗꯣ ꯄꯤꯁ ꯑꯃ ꯑꯅꯤ ꯄꯥꯏꯔꯒ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕꯗꯣ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯈꯨꯝꯗꯣꯔꯛꯂꯤ, ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯦ ꯄꯥꯝꯗꯦ, ꯄꯣꯂꯤꯇꯤꯛꯁ ꯑꯣꯏꯅ ꯌꯥꯎꯔꯗꯧꯅꯤ. ꯋꯥꯉꯝ ꯃꯅꯥꯎꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯔꯒ, ꯁꯣꯏꯗ꯭ꯔꯦ. ꯇꯥꯝꯆꯧꯒ ꯄꯥꯎꯡꯒ ꯁꯦꯜ ꯌꯥꯝ ꯇꯥꯟꯁꯤꯜꯂꯛꯑꯣ, ꯑꯩ ꯚꯣꯠ ꯂꯦꯞꯄꯗ ꯊꯥꯗꯅꯕ. ꯃꯆꯥ ꯃꯁꯨ ꯅꯠꯇꯦ ꯑꯩꯅ ꯂꯦꯞꯀꯦ ꯈꯜꯂꯤꯁꯤ, MP ꯂꯦꯞꯀꯦ ꯈꯜꯂꯤꯕꯅꯤ. ꯑꯗꯨꯅ ꯁꯦꯜ ꯌꯥꯝ ꯆꯪꯅꯤ, ꯈꯔ ꯌꯥꯝ ꯇꯥꯟꯁꯤꯜꯂꯛꯑꯣ. ꯏꯄꯥꯅ ꯄꯥꯝꯕꯗꯤꯅꯦ ꯃꯌꯥꯝꯒꯤ ꯅꯤꯡ ꯊꯨꯡꯍꯟꯕ ꯄꯥꯝꯕꯅꯤꯀꯣ. ꯁꯦꯕꯥ ꯇꯧꯅꯤꯡꯕꯅꯤꯅꯦ ꯍꯦ ꯇꯣꯝꯕ. ꯚꯣꯠ ꯂꯦꯞꯄꯒ ꯍꯧꯖꯤꯛꯀꯤ ꯍꯨꯔꯥꯟꯕ ꯑꯁꯤꯗ ꯅꯪꯕꯨ ꯌꯥꯎ ꯍꯥꯏꯕ ꯅꯠꯇꯦꯀꯣ. ꯄꯥꯎꯡ, ꯚꯣꯠ ꯂꯦꯞꯄ ꯈꯨꯗꯤꯡꯃꯛ ꯍꯨꯔꯥꯟꯕ ꯅꯠꯇꯦꯗ. ꯑꯩꯈꯣꯏꯅ ꯀꯔꯞꯁꯟ ꯇꯧꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ. ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯣꯏꯔꯦ. ꯁꯦꯟꯇꯔꯗꯒꯤ ꯊꯥꯗꯔꯛꯏꯕ ꯁꯦꯜꯁꯤꯡꯗꯣ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯔꯒ ꯂꯣꯏꯔꯦ. ꯁꯤꯅ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗꯣ ꯄꯥꯛ ꯁꯟꯅ ꯇꯧꯕ ꯉꯝꯗꯣꯏꯅꯦ ꯄꯥꯎꯡ. ꯁꯣꯏꯗ꯭ꯔꯦ. ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯀꯔꯞꯁꯟ ꯇꯧꯔꯣꯏ ꯀꯩ?
ꯍꯧꯖꯤꯛꯀꯥꯟ ꯃꯟꯇ꯭ꯔꯤ MLA ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯅ ꯆꯥꯅꯤꯡꯗꯅ ꯆꯥꯕ ꯁꯦꯜ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯄꯤꯖꯔꯤꯕꯅꯤ ꯇꯨꯡꯒꯤꯗꯤ ꯈꯟꯗꯦ ꯉꯥꯏꯍꯥꯛꯀꯤ ꯈꯨꯕꯤ ꯅꯝꯂꯝꯗꯥꯏꯗꯨꯗ 2,000 ꯐꯪꯅꯕ ꯍꯣꯠꯅꯕꯁꯤꯗꯅꯦ ꯆꯍꯤ 5ꯒꯤ ꯃꯣꯏꯒꯤ ꯆꯥꯛꯊꯨꯡꯗꯤꯅꯦ ꯀꯥꯈꯤꯕ ꯃꯤꯗꯨꯅ ꯂꯧꯈꯤꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥꯁꯤꯡꯁꯤꯕꯨ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯌꯦꯅ ꯂꯩꯕꯥꯛ ꯁꯦꯝꯒꯦꯅ ꯊꯣꯛꯂꯛꯄꯕꯨ ꯌꯥꯎꯔꯝꯒꯗ꯭ꯔꯣ ꯀꯔꯕꯥꯔ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯕꯣꯠꯇ ꯀ꯭ꯔꯣꯔ 5 ꯑꯃ 6 ꯑꯃ ꯊꯥꯗꯔꯒ ꯀ꯭ꯔꯣꯔ 40 ꯑꯃꯗꯤꯅꯦ ꯆꯍꯤ 5ꯁꯤꯗ ꯂꯦꯝꯅꯕ ꯍꯥꯏꯗꯅ ꯀꯣꯛ ꯊꯥꯗꯗꯨꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔꯅꯤ ꯃꯤ ꯍꯥꯏꯁꯤꯗꯤ ꯑꯄꯦꯟꯕ ꯀꯧꯕ ꯂꯩꯇꯕꯅꯤ ꯃꯥ ꯈꯛꯅ ꯅꯨꯡꯉꯥꯏꯔꯒ ꯑꯋꯥꯕ ꯄꯣꯝꯕ ꯅꯨꯡꯉꯥꯏꯔꯕꯣꯏ ꯈꯟꯖꯕ ꯉꯥꯛꯇꯅꯤ ꯇꯧꯅꯔꯤꯁꯦ ꯁꯤꯗ ꯅꯪꯅ ꯕꯣꯠ ꯂꯦꯞꯀꯅꯤ ꯀꯥꯏ ꯕꯣꯠ ꯂꯦꯞꯄ ꯍꯥꯏꯁꯤꯗꯤꯅꯦ ꯍꯨꯔꯥꯟꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯍꯥꯟꯅ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯋꯥꯗꯣ ꯃꯄꯥꯁꯨ ꯌꯥꯅꯤꯡꯉꯤ ꯑꯗꯨꯕꯨ ꯉꯝꯕꯅ ꯈꯨꯝꯃꯛꯏ ꯃꯥꯁꯨ ꯃꯥꯏꯊꯤꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨ ꯑꯣꯏꯁꯨ ꯃꯌꯥꯝꯗꯧꯅ ꯍꯨꯔꯥꯜꯂꯗꯧꯗꯤ ꯅꯠꯇꯦꯗꯅ ꯅꯥꯎ ꯑꯣꯏꯔꯣꯏꯗꯕꯗ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯑꯣꯏꯒꯗꯕ ꯑꯃ ꯈꯟꯅꯁꯤ ꯉꯁꯤꯅ ꯕꯣꯠ ꯂꯦꯞꯀꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯨꯏꯗ꯭ꯔꯤꯗꯥꯏꯅꯦ ꯄꯣꯜꯇ꯭ꯔꯤꯗ ꯀꯩꯅꯣ ꯇꯧꯔꯒ ꯐꯥꯔꯝꯗ ꯏꯪꯅ ꯂꯩꯈ꯭ꯔꯅꯤꯅ ꯍꯥꯏꯔꯝꯕꯗꯨꯕꯣ ꯃꯌꯥꯝꯕꯅ ꯑꯗꯣꯝꯅ ꯍꯦꯛ ꯍꯪꯖꯤꯜꯂꯛꯑꯕꯗꯨꯗꯗꯤ ꯉꯝꯕ ꯃꯔꯩ ꯂꯩꯔꯛꯑꯣꯏꯗꯧꯔꯦ ꯑꯗꯨꯅ ꯋꯥꯗꯣ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯃꯄꯥꯗ ꯍꯪꯂꯛꯂꯤ ꯀꯩꯀꯩ ꯊꯕꯛꯅꯣ ꯆꯠꯂꯣ ꯍꯥꯏꯕꯣ ꯍꯣꯇꯦꯜꯗ ꯆꯠꯂꯣꯗꯤ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯇꯜꯂꯤꯀꯣ ꯃꯥꯅ ꯋꯥ ꯊꯩꯗꯣꯛꯈꯤꯕꯗꯨꯗ ꯋꯥꯉꯝꯗ ꯅꯣꯡꯂꯛꯏ ꯃꯅꯤꯁꯨ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯂꯤ ꯍꯩ ꯅꯝꯕꯣꯜꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯔꯤꯕꯗꯨꯅꯅꯦ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯇ ꯆꯠꯂꯣ ꯑꯗꯨꯒ ꯁꯦꯜꯁꯨ ꯈꯔ ꯄꯤꯔꯝꯃꯨ ꯑꯃꯨꯛ ꯌꯦꯡꯕꯗꯤ ꯉꯝꯃꯔꯣꯏ ꯁꯦꯜꯗꯨꯕꯨꯗꯤ ꯄꯤꯔꯝꯒꯦ ꯃꯣꯍꯣꯔꯤꯅ ꯐꯖꯅ ꯁꯦꯟꯅꯔꯤ ꯍꯥꯏꯗꯥꯏꯅꯦ ꯁꯦꯟꯅꯕꯗꯨꯗꯤ ꯁꯦꯟꯅꯔꯤꯅꯦ ꯍꯩ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯌꯥꯔꯦ ꯁꯦꯜꯗꯨ ꯄꯨꯊꯣꯔ ꯊꯝꯃꯝꯃꯣ ꯑꯩ ꯗ꯭ꯔꯦꯁ ꯍꯣꯡꯉꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯝꯕꯗꯣ ꯍꯧꯒꯠꯇꯨꯅ ꯆꯪꯈ꯭ꯔꯦ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨ ꯎꯔꯒ ꯃꯅꯤꯅ ꯇꯞꯅ ꯁꯣꯜꯂꯤ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯕꯅꯤꯅ ꯀꯃꯥꯏꯅ ꯉꯥꯡꯅꯒꯗꯕꯅꯣꯅꯦ ꯍꯩ ꯃꯥꯅ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤꯗ ꯄꯥꯕꯨꯡ ꯀꯩꯁꯨ ꯊꯣꯏꯅ ꯋꯥꯁꯤꯟꯕꯤꯔꯨꯅꯨ ꯅꯪꯁꯨ ꯊꯕꯛ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯣ ꯆꯠꯇꯣꯏꯅꯦ ꯄꯥꯕꯨꯡ ꯍꯣꯔꯦꯟ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯆꯠꯂꯒꯦ ꯉꯁꯤꯗꯤ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯅꯪꯒꯤꯗꯨꯅ ꯀꯝꯗꯧꯔꯤꯕ ꯑꯁꯣꯏ ꯑꯉꯥꯝꯗꯤ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ ꯌꯥꯎꯗꯦ ꯄꯥꯕꯨꯡ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯗꯦꯗꯤꯀꯦꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯕꯅꯤꯅ ꯂꯣꯏꯅ ꯍꯥꯏꯅꯕ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯄꯦꯁꯦꯟꯁꯨ ꯐꯖꯅ ꯑꯗꯨꯝ ꯂꯥꯛꯏ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯁꯤꯗ ꯃꯑꯣꯡ ꯇꯥꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯇ ꯂꯩꯇꯕꯁꯦ ꯏꯄꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯅꯥꯕꯗꯨꯅ ꯈꯤꯇꯪ ꯍꯦꯛ ꯍꯦꯟꯖꯤꯜꯂꯛꯄꯒ ꯀꯤꯂꯣꯃꯤꯇꯔ 30 ꯍꯦꯟꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯏꯝꯐꯥꯜ ꯇꯥꯟꯅ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯔꯛꯇ ꯑꯁꯣꯏ ꯑꯉꯥꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯗꯣ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯁꯦ ꯏꯄꯥꯅ ꯃꯐꯝꯁꯤꯗ ꯁꯥꯕꯅꯤ ꯀꯨꯝꯕꯤ ꯊꯥꯡꯒ ꯁꯥꯏꯇꯣꯟ ꯑꯇꯩ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯝꯁꯤꯡꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯅꯛꯄꯁꯤꯗ ꯐꯪꯅꯕ ꯍꯥꯏꯗꯅ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯁꯣꯝꯗ ꯉꯝꯕꯗꯣ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯃꯐꯤ ꯍꯣꯡꯂꯤ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯐꯣꯟꯗꯣ ꯂꯧꯗꯨꯅ ꯕ꯭ꯔꯦꯗꯦꯟ ꯍꯥꯏꯅ ꯁꯦꯚ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯐꯣꯟꯗꯣ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯂꯒ ꯐꯃꯨꯡꯗ ꯊꯝꯗꯨꯅ ꯃꯈꯨꯠꯇꯣ ꯒ꯭ꯂꯚ ꯎꯞꯁꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩ ꯑꯁꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯏꯆꯥꯎ ꯆꯥꯎꯅ ꯍꯜꯂꯣ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕ ꯇꯧꯏꯗꯨꯕꯣ ꯅꯨꯃꯤꯗꯥꯡ ꯀꯥꯏ ꯆꯠꯂꯨꯒꯦ ꯀꯩꯗꯧꯔꯒꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯌꯥꯝ ꯈꯣꯡꯉꯤꯁꯤꯕꯣ ꯄꯨꯝꯅꯝ ꯅꯝꯕ ꯏꯕꯨꯡꯉꯣ ꯉꯟꯗ꯭ꯔꯕꯅꯤꯅꯦ ꯍꯧꯖꯤꯛꯁꯦ ꯅꯪ ꯀꯥꯗꯨꯕꯨ ꯊꯣꯡ ꯊꯣꯡꯅꯥꯎꯒ ꯑꯝꯇ ꯄꯥꯟꯗ꯭ꯔꯕꯣ ꯑꯁ ꯉꯥꯡꯈ꯭ꯔꯦ ꯑꯃꯒꯤ ꯂꯣꯏꯈꯤꯇ ꯉꯥꯏꯔꯦ ꯅꯪ ꯑꯃꯨꯛ ꯈꯣꯡꯉꯥꯕꯣ ꯍꯨꯏ ꯆꯤꯟꯒꯟꯕꯤꯗꯒꯤ ꯈꯔ ꯈꯤꯠ ꯍꯦꯜꯂꯤ ꯍꯧꯒꯠꯂꯣ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯑꯩꯒ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯁꯦ ꯍꯧꯖꯤꯛꯂꯣ ꯍꯧꯖꯤꯛ ꯑꯣꯏꯕꯩꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩ ꯂꯣꯏꯁꯤꯜꯂꯣꯏꯔꯕꯅꯤꯀോ ꯂꯥꯛꯑꯒꯦ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯩ ꯍꯧꯖꯤꯛ ꯆꯠꯄ ꯌꯥꯔꯣꯏ ꯏꯃꯥꯅ ꯃꯄꯥꯝꯅ ꯆꯠꯁꯦꯗ ꯉꯁꯥꯏꯗꯤ ꯂꯥꯎꯔ ꯂꯩꯔꯤꯅꯤ ꯐꯔꯦ ꯌꯥꯗ꯭ꯔꯗꯤ ꯊꯝꯃꯣ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯀꯛꯂꯒ ꯄ꯭ꯔꯦꯝ ꯅꯝꯕꯣꯜ ꯍꯥꯏꯅ ꯁꯦꯚ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯁꯣꯝꯗꯒꯤ ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯅ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯍꯦꯕꯄꯣ ꯂꯩꯖꯩꯌꯦ
Kari takpisi ba? Laktauri ay noiramda. Thawam to chaminose. Ngakta wajaba yakadra. Pung kayada siyorok to ino. Tarata daw mali. Ado iragadi ay college ta leiramage. Ado ina laotana. Kay college ta no haise. Nambol thongge uraga hairo. Ay mi thadora su thadoragi. Thetpa budi thetpani. We to sanoi college hairaga. Hoyare. Yaura hairage today. Okay. Phone do kaklega ngamba table da leiriba bike ki so do paiduna makhada kum tharagli paisa no same satuna thamlamli ngamba so paisa do nangal da pori ba beki chain do hangdok tuna hapchilanga garage da khamduna leiriba magi bike to thodok tuna thorakpada mangol dagi khojal hongna kaurakli kakamcha ngamba gari do khamlaga anthok tuna yenglekli Wangamgi machanapi thaibido school uniform duga manakta chenselakli ngambana noklaga nungsina lakna duna hanglakli Haima akoi thoibi se school chatoraba ngarang ni hena phajai ko masakte ngasidi thire ngangse thide kaiso mi ai mingsel de yang aban ado ka kamcha kaida chatoina nai baba doctor ka businessman pupuganda pakhon thariba ka kamcha se amta ja thoke ge ko aisala ke tudi matungda bek pai do na lep liba melaina machabu chei do na hairakli school jana ba thoraga kaino thaibe chei jani ko mama na ga ngangselak padoda thaibi do ningai oina tawdu na henjelakli yaro ai jala ka ni haiseni Mapaga mapuga lairi padugi managduda amuk changsenduna kapsenaduna kesinarakli. Papa, pupu, kakamcha ka koi bachat ke Mangi nungai duda melaina. Maram jadana ningai do rahai babu ne purakani ko ngase. School jatoy ni kakamcha ka chat payaroi ne. Mapana majabu pamkhatuna thembirakli. Kakamcha se arapada chat kadauni. Ejana school da ebi to wujat kadawa kakamcha gi matung inhaba yade ko na school sudi thaba kanda chat kadawni adudi ai benda chatloi kakamcha gi gari da tonga chatni bani na masuda yengla duna hai benda chatningdrabra ne hai suse atomba isuse nangi gari da tong halaga school nam du thilamuse mapuna ga dumna haijilak padoda di thaibi Mamana ngangbagado amata takhidre jensilakduna ngambagi bike maningduda kakhatuna phamkre ngambaso nakanda yaliba helmet to upsilanga matai madengduna hairakli itaima horen ben lakpada 10 crane haidokro ai thilamage gari start to haurakpada thaibina makut macha do haiduna mayamduda hairakli bye bye pupu bye bye papa bye bye mama Thauge haidana tawrakpaga imungdagi mamalin thoina taha lauduna chenthorappaduda ngaya ka mugleptuna leire Hai ngai khone he angawba nangbo manam gamta namkhige haina chengsilakduna machanupagi mangaktu paiduna non thahalaga helmet mathaktuda manamda sut namladuna machagi khudangduda amuk mayana kakak chiklakli Thaibina mapokta yengladuna suktoktuna hairakli Kokta namgadaba manam sebo helmet to oina namina bobo apangbi Mayam duna khauri Ningthoi sumana tawribado soiri khanduna semdoke haidana tawri ngai ngambana gari start tawduna thauraga yare chatlagi haina lauramlaga gari du thauduna thokre Somdana ngasi ahanba college ta satragi fisol selaga chatki dawribani haidana loiseli sanado Mandom chalaimana achana pigi kana changlakduna hanglari Loidribana hainangi dobo Nabungna thabak chatpasida thanbiramagen hairine Sanana masamdo hana tapna khomlakli Domcha ai lengna hoiga dom chatminarage yarni Haida lapa sunatabasida Asi haiduna laimadu thokre laimana thokibaga Sanagi fondo ring kingakpaduda yenglubani leina haina safe tawduna leirami Yauraba
ꯊꯪꯒꯥꯜꯗ ꯂꯩꯔꯤ ꯖꯉꯥꯔꯣꯏꯒꯦ ꯅꯪ ꯑꯗꯨꯝ ꯊꯣꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯊꯣꯔꯛꯑꯦ ꯁꯅꯥꯅ ꯕꯦꯒꯇꯨ ꯌꯥꯟꯁꯤꯟꯗꯨꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗ ꯃꯕꯨꯡ ꯌꯣꯍꯦꯟꯗꯨ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯊꯣꯔꯛꯄꯗꯨꯒ ꯍꯦꯛ ꯊꯦꯡꯅꯩ ꯌꯣꯍꯦꯟꯅ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯂꯗꯨꯅ ꯆꯠꯂꯗꯣꯏꯔꯣ ꯍꯣꯏ ꯇꯥꯝꯆꯧ ꯀꯗꯨ ꯀꯥꯔꯟ ꯆꯠꯀꯅꯨꯀꯣ ꯂꯣꯏꯕꯒ ꯌꯨꯝꯗ ꯐꯠ ꯂꯥꯎ ꯍꯣꯏ ꯌꯣꯍꯦꯟꯅ ꯄꯣꯀꯦꯠ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯄꯔꯁꯇꯨ ꯂꯧꯊꯣꯛꯂꯒ ꯃꯆꯟꯗ ꯆꯝꯉꯥ ꯆꯞꯄꯤ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯒ ꯁꯤꯅ ꯍꯣꯔꯦꯟ ꯀꯩꯅꯣꯝꯃ ꯆꯥꯔꯣ ꯋꯥꯗꯨ ꯍꯥꯏꯔꯝꯃꯒ ꯃꯥꯅ ꯍꯥꯟꯅ ꯀꯨꯝꯊꯈ꯭ꯔꯦ ꯁꯅꯥꯁꯨ ꯊꯣꯔꯛꯂꯤ ꯊꯣꯡꯒꯥꯜꯗ ꯂꯩꯅꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯅꯥꯅ ꯍꯪꯂꯛꯂꯤ ꯀꯩꯅꯣ ꯅꯊꯟꯇ ꯂꯩꯔꯝꯃꯤꯁꯤꯅ ꯁꯤꯟꯊꯥꯗꯤ ꯃꯥꯗꯣ ꯃꯣꯏ ꯕꯕꯥꯅ ꯊꯤꯜꯂꯝꯃꯒꯦꯅ ꯊꯤꯟꯍꯜꯂꯤ ꯀꯣꯂꯦꯖꯇ ꯊꯦꯡꯅꯔꯁꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯏ ꯅꯨꯄꯤꯗꯨꯁꯨꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦꯅ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯣꯂꯦꯖ ꯂꯣꯝꯗ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯉꯩ ꯅꯥꯀꯟꯗ ꯄꯥꯏꯠ ꯑꯃ ꯈꯪꯈꯥꯝ ꯈꯥꯝꯖꯤꯜꯂꯛꯄꯗꯨꯗ ꯑꯅꯤꯗꯣ ꯁꯣꯔꯣꯛ ꯃꯇꯥꯏꯔꯣꯝꯗ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯂꯩ ꯉꯝꯕꯅ ꯎꯞꯂꯤꯕ ꯍꯦꯜꯃꯦꯠꯀꯤ ꯒ꯭ꯂꯥꯁꯇꯨ ꯃꯈꯣꯏꯅ ꯐꯠ ꯏꯟꯈꯠꯂꯒ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯂꯤ ꯑꯗꯨꯒ ꯍꯪꯂꯛꯂꯤ ꯀꯣꯂꯦꯖꯁꯤꯕꯨ ꯁꯤꯗꯩ ꯀꯌꯥꯝ ꯆꯪꯉꯤꯒꯦ ꯂꯩꯅꯥꯅ ꯁꯤꯗꯩ ꯈꯔ ꯆꯠꯂꯒ ꯌꯦꯂꯣꯝꯗ ꯍꯩꯖꯤꯟꯐꯝ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗ ꯍꯥꯏꯖꯤꯜꯂꯒ ꯁꯨꯝ ꯆꯪꯉ ꯂꯩꯔꯕꯅꯤ ꯋꯥꯗꯨ ꯈꯨꯝꯂꯝꯂꯒ ꯑꯅꯤꯗꯣ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯉꯝꯕ ꯇꯨꯡꯗꯒꯤ ꯑꯅꯤꯗꯨꯗ ꯌꯦꯡꯉꯒ ꯁꯦꯀꯦꯟ ꯈꯔ ꯂꯩꯔꯝꯂꯒ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯔꯛꯂꯤ ꯎꯔꯦ ꯀꯣꯂꯦꯖꯇꯨ ꯒꯦꯠꯇꯨꯗ ꯒꯥꯔꯤꯗꯣ ꯈꯥꯝꯂꯝꯂꯒ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯄ꯭ꯔꯦꯝꯗ ꯀꯣꯜ ꯇꯧꯔꯤ ꯇꯧꯅ ꯃꯉꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯁꯥꯇ꯭ꯔ 20-30ꯃꯨꯛ ꯏꯆꯥꯏ ꯆꯦꯈꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯔꯛꯇꯨꯗ ꯄ꯭ꯔꯦꯝ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯦꯡꯂꯛꯂꯤ ꯌꯧꯔꯛꯑꯕ ꯒꯦꯠꯇ ꯂꯩꯔꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯄ꯭ꯔꯦꯝꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯔꯒ ꯐꯣꯟꯗꯨꯗ ꯈꯨꯝꯂꯛꯂꯤ ꯁꯤꯗ ꯃꯅꯨꯡꯗ ꯆꯪꯉꯣ ꯌꯥꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯨ ꯉꯥꯏꯔꯒꯦ ꯅꯪ ꯇꯧꯗꯨꯗꯣ ꯇꯧꯔꯝꯃꯣ ꯍꯣꯏ ꯍꯣꯏ ꯃꯤꯅꯤꯠ 2-3 ꯉꯥꯏꯔꯝꯃꯣ ꯑꯗꯨꯗꯤ ꯉꯝꯕꯁꯨ ꯐꯣꯟꯗꯣ ꯀꯛꯂꯒ ꯃꯀꯣꯛꯇꯒꯤ ꯍꯦꯜꯃꯦꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯒꯥꯔꯤꯒꯤ ꯍꯦꯟꯗꯜꯗꯨꯗ ꯌꯦꯟꯁꯤꯟꯈ꯭ꯔꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯅ ꯒꯥꯔꯤꯗꯨꯗ ꯉꯥꯕꯣꯏ ꯐꯝꯕꯣꯏ ꯇꯧꯗꯨꯅ ꯐꯣꯟꯗꯣ ꯃꯦꯠꯇꯨꯅ ꯂꯩ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯪꯂꯛꯄꯗꯨꯗ ꯉꯝꯕ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯉꯁꯥꯏ ꯃꯥꯅ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯕ ꯅꯨꯄꯤ ꯑꯅꯤꯗꯨꯅꯤ ꯍꯥꯏꯕ ꯌꯦꯡꯕꯗ ꯈꯪꯂꯤ ꯁꯅꯥꯒ ꯂꯩꯅꯥꯒꯗꯤ ꯉꯁꯥꯏ ꯉꯝꯕꯒꯤ ꯃꯁꯛ ꯎꯍꯧꯕ ꯅꯠꯇꯕꯅ ꯈꯪꯕ ꯅꯠꯇꯦ ꯉꯝꯕꯁꯨ ꯈꯨꯝꯂꯛꯂꯤ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯍꯪꯉꯛꯄꯁꯨ ꯂꯩꯅꯥꯅꯅꯤ ꯍꯟꯗꯛꯁꯨ ꯃꯥꯅ ꯑꯗꯨꯝ ꯍꯪꯂꯛꯂꯤ ꯁꯣꯝꯁꯦ ꯀꯣꯂꯦꯖꯁꯤꯒꯤ ꯁꯥꯇ꯭ꯔꯔꯣ ꯅꯠꯇꯦ ꯁꯝꯅ ꯈꯨꯝꯂꯛꯏ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯁꯅꯥꯅ ꯐꯂꯞ ꯌꯦꯡꯗꯨꯅ ꯉꯝꯕꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗꯩ ꯂꯩꯅꯥꯅ ꯁꯨꯛꯇꯣꯛꯇꯨꯅ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯅ ꯍꯥꯏꯔꯛꯂꯤ ꯁꯤꯟꯊꯥꯗꯣ ꯀꯥꯏ ꯂꯩꯒꯦꯅ ꯑꯝꯇ ꯍꯪꯉꯣ ꯁꯅꯥꯁꯨ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯕꯤꯖꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯨꯗ ꯐꯣꯟꯗꯨ ꯕꯦꯒꯇ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯈꯨꯝꯂꯛꯏ ꯕꯤꯖꯤ ꯂꯩ ꯂꯩꯅꯥꯅ ꯃꯥꯒꯤ ꯕꯤꯖꯤꯗꯨꯗ ꯋꯦꯇꯤꯡ ꯑꯣꯟꯊꯣꯛ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯅꯤꯅꯦ ꯍꯧꯖꯤꯛ ꯍꯣꯏ ꯍꯥꯏꯅꯤ ꯑꯗꯨꯒ ꯍꯌꯦꯡꯅ ꯕꯤꯖꯤ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤꯕ ꯅꯠꯇꯦ ꯉꯥꯎꯔ ꯆꯥꯜꯂꯝ ꯑꯗꯨꯏ ꯅꯨꯄꯤꯗꯨꯕ ꯃꯅꯨꯡ ꯆꯪꯉ ꯍꯪꯉꯨꯁꯤꯔꯣ ꯑꯁ ꯈꯪꯅꯕ ꯀꯅꯥꯝꯇꯁꯨ ꯂꯩꯇꯅ ꯀꯅꯥꯗ ꯍꯪꯗꯣꯏꯅꯣ ꯑꯩꯈꯣꯏꯅꯦꯗ ꯀꯣꯜ ꯇꯧꯒꯦꯁꯨ ꯅꯝꯕꯔ ꯌꯥꯎꯗꯦꯅꯦ ꯑꯅꯤꯗꯨ ꯃꯅꯥꯛꯇ ꯈꯪꯅ ꯆꯥꯟꯅꯕꯁꯨ ꯅꯠꯇꯕ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯀꯩꯁꯨ ꯈꯟꯗꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯉꯝꯕꯅ ꯍꯪꯉꯨꯏ ꯑꯅꯤꯗꯨꯗ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯅꯣꯏꯁꯤꯕꯣ ꯍꯟꯗꯛꯁꯨ ꯂꯩꯅꯥꯅ ꯈꯨꯝꯂꯛꯏ ꯏꯪꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯣ ꯀꯗꯣꯝ ꯂꯩꯒꯦ ꯍꯪꯒꯦ ꯇꯧꯅꯤ ꯉꯝꯕꯅ ꯃꯉꯛꯇ ꯅꯣꯝꯂꯛꯂꯤ ꯇꯟꯖꯥꯗꯨꯗ ꯄ꯭ꯔꯦꯝꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯉꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ ꯌꯥꯗꯦꯍꯦ ꯍꯦꯛꯇ ꯉꯥꯏꯍꯥꯛ ꯉꯥꯏꯔꯤ ꯁꯥꯎ ꯌꯥꯗꯦꯀꯣ ꯀꯩꯅꯣ ꯅꯊꯟ ꯂꯥꯛꯏꯁꯤꯕꯣ ꯕ꯭ꯔꯦꯗꯦꯟ ꯌꯥꯎꯔꯛꯇ꯭ꯔꯕꯣ ꯑꯗꯣꯝꯗ ꯉꯥꯏꯈꯣ ꯃꯣꯏ ꯁꯦꯝꯇ ꯁꯤꯟꯕꯤꯈꯣ ꯄ꯭ꯔꯦꯝꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯂꯤ ꯑꯗꯨꯒ ꯍꯪꯂꯛꯂꯤ ꯑꯍꯥꯟꯕ ꯂꯥꯛꯏꯔꯣ ꯉꯁꯤ ꯁꯦꯃꯤꯁꯇꯔ ꯀꯌꯥꯒꯤꯅꯣ ꯑꯍꯥꯟꯕꯅꯤ ꯏꯪꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯀꯗꯣꯝ ꯂꯩꯒꯦ ꯈꯪꯗ꯭ꯔꯕ ꯑꯣ ꯏꯪꯂꯤꯁꯀꯤꯗꯤ ꯑꯁꯣꯝꯒꯤ ꯔꯥꯏꯠ ꯁꯥꯏꯠꯁꯤꯗ ꯂꯩꯔꯤꯕ ꯔꯨꯝ 3 ꯁꯨꯕꯁꯦ ꯑꯁꯤꯗ ꯑꯗꯨꯝ ꯆꯪꯕꯤꯔꯣ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ
Lainana haibani wahaido hairamnaga anido manunglomda changkhre. Ngambana changkhriba anidoda yengduna leibaduda premna hanglakli. Kaino, nanga hana khangnabra? Khangnadeda. Hojikta thengnabani. Adoga yamna muna yengiduna kaibita. Yengyadraba. Nupi yenggankraba nangna yengakpaduda khangini kaino. Waridi. Bredendi. Thabuk chinba sauri. Mamanga kaidano chatkani sangwai. Phamungdagi makhongi iwawa khwai haireni. Pakti he maswa. Adoni. Ado nang kai thabuk laige. Sel kita biminok sen haige tawni. Chatlase dodi. Asi haiduna anido gari da tongkhatpaga Prem gi phone do ring lakpaduda gambasa gari do start tawdabi makhongna ngaktena lei. Prem phone do okladuna. Hello, sweetie. How? As nang su thieng he. Ai thabak am checkena tawrure. Oh, ure. Mangag do thangaduna yengle I Prem do. Phone do su kakre aduga ngambagi lengjumda pop tharnduna. Minute mangamukdaga ngaidadi yaro he. Hoine, ngairagene. Hainaringai gari macha ama makhoi anigi manaktuda khamlari. Tungda tungbiduna Prem de yengduna hairakli. Si chesi matanga yenghanbiyo bata Prem. Lamlapanina toina lakpa sangam den tawni. Ngammana Prem de yengduna mangakna induna hairakli. Dokthoro, ai ngairage. Phare dodi manungna changogo ngak phamula ai thuna loisilage. Gari sidi. Adum thamgesu yai manungna thaujingesu thaujalo. Adum thamamage. Nupi ani do hana thaujinkhre ngambasa Prem ga loinana chingminarakli. Premna administrative office adomda leihore ngambana u makhongduda thariba bench leiriba adomduda changlakli. Nupi masen phamba nupaga punna phamba bench singdo amata hangdre. Adubu sanado matanta bench amada phamambaduda ngamba maduda changsenduna phamlakli. Sanade haifeding lamlanga mamaido amuk lekthokduna atopa maikai amada yengduna laikre. Ngambani ikoi dana. Noina mainambidudi kadai jakrage. Sana sawa hanglakpaduda onsinduna haifeding lakli. Komdradi fazadre khandona komningda. Osagi manakda changki. Oh, noidi soideira. Handakti sanado komlakdre ngambada mamito pairap yenglamnaga onthokduna laikre. Ngambasa pishum anido inkalaga pocketagi phone do lokthokduna phone do yengduna laikre. Minute muki matungda nupa khonjolamana hairakpado ngambatai. Sana, warimda sasi. Ai ngasidi nanga wari sadri fawu chaloi. Ngambada fat onthokduna yenglai karino hainbagi maongda. Nupa amana sanagi mangda leptuna leirambaduda ngambaso sanada mung onsinduna yenglakli. Sanana ihai hainadana mamaidu leithokduna khonjaldi tapna sauninglaptang nukomlai. Karantawno si college ni. Chalo, engone yelakano. Magi wandoda hanbra hairaga hande nupado. Khonjalda hanadagi kitang hena kankhattuna hairakli. Oh, nang aina siyararo hairo. Mayam akoibada leiramba misingdo makoina leiriba adomdoda loina yengnarai. Sanado mayamna yengnarakpaduda mamaidu ingangang sinkre ikaibana. Mamay mamito so bangbang sagalakli. Mana kumdana mamay non thaduna laikibaduda nupaduna amokso namhanghanglakli. Singna yararoy hairo nangsa. Sanadi ikaiman bana mapi iradum chelakli. Tauriba matawduda yengbano ngaitraduna ngambana nupaduda yengduna kumlakli. Kondo tapna phazana hainardi phagadawni. Nungaina dabalai raso tapna phazana privacy oina hainaradi phadawni. Magi wanduda nupando ngambada pisum ani sukchinduna yenglakli sauna. Sana sa ingangak janaba maongda ngambada mamito fat inglakli.